ꯇꯧꯖꯔꯦ ISTV News Bank tabri puna po taranokjare hojahan badang sing muru boxing lobisi hayeng sanga gadoriba sanjen thongi phibam Chief Minister na yengchinkhre Sangai Festival gi sem sabayam loisille Kangla Park manaki lambi gi uful amadi amotpa numit ini gi manungda sengdokkani haina Chief Secretary or Navigation na phongdokre amadi Thangwai banamadi thongju AC gi marki mikhal gi bot masing thiba round manga da loisingani EVM thamgadaba strong room singda CCTV camera khingadori Pauxing Sandonong Pijre Manipur Sangai Festival gi mangoinena hayeng sanga gadoriba sanjen thong ag bridge ki phibam ngaseu anganbada Manipur gi Chief Minister Okram Ibobina hak thengna na yengjinkhre hauji oiriba sanjen thong gi phibam sing maruina gari lan gadoriba madi thong gi matayani thangbada leriba khonglami gi phibam sing loinana numidangi matamda thangadoriba mai gi phibam su mana yengsinki yengsinbaduda PSED gi Minister I Hemosindra MLA Sam Kumar madi PWD gi Additional Chief Engineer Temba madi atopa mari leinaba department gi official kya su saruyaki sahi ama makhai hena lupa crore kya sangna sarakeba sanjen thong asi hayeng sangaduna miyamna sathok sasin tobada khudong saba phanglagani khanbada maikai kya dagi harau tamba phungdonor le Amaromda nan makai thong asi saba loisindabana ram oibina maroina Imphal East leriba miyam mairoi sing sanjen thong maya amadi palace compound leriba tongan sarkari loisang sing da thabak toriba miyamna sathok sasin tobada sauna khudong sadaba mayok naduna lakhibani Amoromda hauze Kangla Modki Kongnung Tokthok libagi phibam loinana mataida semgut level singi phibam su Chief Minister na yengsinki November Kumar Thuida Pangthokaduriba Manipur Sangai Festival Pangthoknabagi thabak thorom sing yamna process leire hena Manipur gi Chief Secretary or Navigasur Singana phongdokre ngasi all secretariat ki conference hall pangthokiba pawgi mifam amada hauzik phawbada Norway Ambassador Bangladesh ki High Commissioner China gi Ambassador loinana Sri Lanka gi Artisan ki team amasu festival asida saruk yargani hari masigi mathakta Development of Northeast Region Donor amadi Ministry of Commerce ki Secretary su Festival asida saruk yargani hari Festival asigi manungda maming leiriba Shillong gi Choir team amasu laktuna saruk yargani masigi loinana November 13 da Awang Nongpo State ki Chief Secretary sing su saruk yargani hari Imphal Mayol maruina Governor Gate mamangdagi Kangla Parking parengda uful horiba si nomanini asigi manungda uful hodana bathabak su athuba matamda paikhalagini haina Chief Secretary or Navigasorna makhatana phongdorli koige international gi film festival ama yawgoduri madu MFDC da tawgani sinatabadana koige iboyama sanglenda numini pali sumanglila council da sinaraga sumanglila gi program ama numi khudingi thangwani itop top attraction oiba khada Shillongi amaming chalaba Shillongi choir na dumai dona yamna maming chalpa iban masi koige America gi president la ba White House of wa chalaga sei saure hariba Shillong choir si khoi si da lakadori makoi khoi sangai festival siga lanana mari rana koi perform tawni sinata bada Nagaland dagi Tetso sister ki matuki program yauni Manipur gi Haja cultural program ko yauduri aduga exhibition ki site su koige Manipur gi sculpture sing painter mayam sing na puthokwa posai kaya su adugi exhibition ki gallery am laigani Lagliba November Kumar Thuida Pangthokaduriba Thongju amadi Thangmiban Assembly Constituency ani gi marki mikhalasigi board masing thinabagi dama counting hall ani legadori Chief Electoral Office Manipur gi maikai digi thagat khiba counting proposals amanga se Election Commission of India na ayaba pirak khibagi matung ina Imphal East amadi Imphal West ki oina legadoriba tongan ba hall ani sida table tara thagni hari Ngasi ISTV News ka Joint Chief Electoral Officer and Pravin ga akhanan unaba mada Thangmiban A sida polling station nipumathoi aduga Thongju A sida polling station nipumanga leiba maramna bor masing thiba si round manga da loisin bangamgani hainasu mangna makhat mangna thajaba pirakhe masiga loina mikhalasi niam chumna madi santi oina pangthoknaba Central Paramilitary Forcing hausi Imphal da thungladuna leire loina election expenditure gi observer ama amadi general observer ani punna observer ahum mikumna hum singna yengsinduna leire masigi mathakta board thadabada sizinagadoriba electronic voting machine sing
strong room da thamaga loinana thamliba ka sing da CCTV camera sing install toduna thoning da ba thogdok sing thoktana ba chief electoral office ki maikai digi akan mathabak lokali haina phongdorakli thangwiban si 41 polling station ne aduna round manga dan loisin mangame aduga den thungju su 45 polling station ne du round manga dan loisin mangame madugi arrangement mayam security ji karigi mayam du madu loina ba khoi ire harga commission digi approval ni giveni commission approval phange fangaga hojimag khoi concern dio za commission gi approval khoi tharani aduga den housing asai hangbi gi ba khoi gi poll EVM vote thadar matung lai ba khoi gi EVM ma khai sei asai khoi strong room da thamgani thamme heraga madugi ngapu senbagi thabak central paramilitary force tawuni tawre heraga maduda sagi hoi CCTV camera lo install tawre tawraga den maduda sangi ba kaidori mayam dugi register ama commission gi instruction matungina lokom thokpa loin steps sing lawre so that poll EVMC counting numit ta taw matamda any sort of singnaba kaidoba complaints laktana ba hoi madugi thorang mi loin lawbulor Bangladesh, China, India, madi Myanmar gi oiba economic corridor developments forum meet ama November tang kulumdoi digi kungamanga fawba China gi sengdu da pangthokaduri India gi oina mioi tarawm doina saba delegate team ama ngasi China gi damak Manipur digi khongsan khre team aduda Manipur gi entrepreneur Nepal na saruk yari ngasi delegate team asi chief secretary on Sona all secretariat mamang digi lam thakhe North Eastern Federations on International Trade NAFID na sinduna saliba khongset asi bairota Manipur gi China gi sengdu tamna satkani Manipur gi sanaraba entrepreneur singi manungda ISBS construction gi managing director S Bikramjit Mantripugida leba KB philanthropy gi managing director Laisram Manoranjan Bisnupur gi Joypur khunok leba Manipur oxygen plant private limited gi managing director Sanabam Khagem Banasing basu yauri Kongsa da Singapore lena lam thabagi thormaduda chief secretary onabagi sorna phongdokhibada forum meet asina China India Bangladesh samadi Myanmar gi marakta sel thungi mateng pangnanabagi wakhalol hena mapung phanba amadi trade and commerce ki lamdasu hena sakhatpa purakpa ngamhangani haike They will have a lot of interactions with the Chinese counterparts to talk about the connectivity between China, India and Myanmar so that trade and commerce can improve. I am sure this trip will certainly be useful in promoting trade and commerce, especially between India and China. I wish the journey a pleasant one and a grand success. Manipur Sarkar na lamdam asida leiriba cooperative bank singbu atonbi masadong yengbana mapung phana sakhut pangamdabani haina Manipur State Cooperative Bank Limited MSCB ge Board of Management ge President KS Khambana ngasi hompuni to suba All India Cooperative Week celebration ga mari lenan pangthok pathorom da haikre All Assembly Rotaleba Manipur State Cooperative Bank Limited ki conference holda cooperative singbu mapangal kangkat hanabagi matang na pangthok pathorom du da mahana makata na haikibada sarkar gi mateng na cooperative sing hingani haba wakal thadokadamni cooperative sing amatoina punsin naduna sakhat minana ba honaminasi haike ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯂꯧꯈ꯭ꯔꯒ ꯂꯧꯗꯒꯨꯝ ꯂꯩꯊꯣꯛꯈꯤꯕ ꯂꯧꯔꯝꯗꯥꯏꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟ ꯃꯁꯦꯟꯅ ꯀꯣꯑꯣꯄꯔꯦꯁꯟꯅꯦ ꯍꯥꯏꯔꯒ ꯂꯧꯕ ꯑꯁꯤ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕꯁꯤꯃ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯃꯤꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯀꯣꯑꯣꯄꯔꯦꯁꯟꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯁꯣꯏꯈꯤꯕ ꯃꯇꯥꯡꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯁꯣꯏꯕ ꯈꯔꯒ ꯁꯔꯀꯥꯔꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯅ ꯍꯥꯏꯁꯤꯃꯒ ꯊꯝꯖꯒꯦ Manipur State Cooperative Union, Manipur State Cooperative Bank Limited, Manipur Women's Cooperative Bank Limited, amadi Moirang Primary Cooperative Bank Limited na punna sinang pangtupa thormaduda wangang kibasing na pangdok na kibada low is policy Manipur da lakpa matamda Manipur na Consumer Society amo oina lebigi mota Producer Society oina lehong na ba hona batangay fade cooperative na lawriba thodang sing miyam punna kangmin na ba pangtupa thormasi wanto lehan na ba hona minasi haiba wafam sing pangdok na ki sililang liba singi mari Lainaba Lusimba Lusimbi Kana Sarwaki Tormaduda, Manipur State Cooperative Union ki President L. Tom Pisakna, Lamdamasigi, Lusimba Singh Yauna Pangtok to Laki Torum Sing the Loki Warep Sing, Nasi Power Tabak the on talk 3 Hike. Cooperative by the say Wakalon Manaba, like minded, Wakan Manama, Punja like a same cooperative right door. As I Mamitanga. Yet never Kandaba Yarok number the Lucy at the Bombay. Other Dikaramine cooperative of category. Kumnet Lukanda, Sarbeta Lukanda, Karam Banakam of our society, not to put a while.
Lagliba November tang kumathoidagi Palace compound pangthokadurba Manipur Sangai Festival asida pamdaba thodok thoktanaba Manipur Police na lokotba section thorang oina ngasi Imphal West Police Commando gi OC Sanjoina lusingba team amana ya school da combing operation chatakre Police Department na tongan mafam singdasu combing operation chathanun lakli mamangda Sangai Festival pangthoklingai manungda sakhangdaba singna bom pokhai handuna mesimina thon kiba laikiba thodok singadu matungda mukhana thon dana Police Department na section thorang asi lokhalakpane Manipur University Student Union na lebak mayam khangna laukthok ki wafam sing Manipur University gi BC na ngasi phawba response pirak tabana kumapan suba Manipur University Intercollege Youth Festival boycott towi wafam handokpa leiti haina mosugi sorolaman hairi Amaromda musuna taliba demand sing MU gi BC na yaribum ke puksel seng na tabakta onthok piduna kumapan suba Manipur University Intercollege Youth Festival asi mapung phana pangthok naba LMS Law College Student Union arfil torli lenena musuna sangsiliba khongjang asida LMS Law College Student Union na sogat kani hari Loktak Development Authority amadi K Pro Infra Workers Development anigi makhada subcontractor sam humputrukna bamboo suffering gi thabak sahi hongi mamangdi suki bigi bill pithok tababu yanindo phongdoktuna Loktak pata ngasi subcontractor singna higi wakat khongsan amasat khre Subcontractor singi mihut oinam pakana khongset gamari lena phongdok khibada miram dagi Loktak pata parapu usek sing yarik handuna usek yabu sangjafam Pinaba madi part asida wa yungduna pumdi fazinduna nga yoknabu panamda paikat kiba project ki thabak sing subcontractor sam humbutrukna sukibani bill pass tawduna paisa lokthokpa yare haraba fawba LDM adi K Pro na fazinduna thamli Sangai Festival loiringai da bill asi pithok taba tarabadi Loktak pata LDM na paikaliba thabak khudima thingzinba yauna makhal makha kya gi khongjang sangsalagani haiki K Pro company da aikoina chatna haijarabasu ADN bin pirakta badagi aikoina bin pibangam da bani hai adu ADN gi director da aikoina chatuna haine jabu matamda K Pro company da taino aikoina pigi gidaba bin nati haidana haibi masigi bin se yamna thuna November gi andaki Sangai Festival loidringai da kalgumba pibi da bataragadi aikoigi subcontractor aikoi punamangna Loktak pata NDA tawriba thabak khudingmak thingjingani haina aikoi punamana wari nare Ima kaithel sitharakliba amadi saktam mangtharakliba si mari leinaba department na thabak intho insin tawdun leiba amadi city police na thuan bani haina kaithel pambi ma sing ngasi phongdokhre wafom si kaithel ahumda port yoliba singa ISTV news ka unaba ma da phongdorakpani IMC na piba card paituna kaithel phamliba singna hairakibada hauzik ima kaithel ge koibada ain gi wangmada pot yoliba amasung athengba matam phawba pot yonanaba leisinba sina pamru thodokya tholakli ngasi street vendor masing hengaliba city police na thuan bani masida natana kaithel da nupa phawba phamanba sina ima kaithel da ima singi oidre masigi phajaba saktamna malemda saktakliba simut kiba abagi akiba leire haike Zamanung sideda nupa mayam khamjalakna nga yo mani nga che mani natraga adu ichani iwane na ai dem kwa mare na puthona rakna tawrati leiriba nipi atai sijo ai ju ichani iwane na roi na puthona rakta di bazar se nipi khiten sumoi ora roi til vendor ma panda mayam phami se municipality na matik chana thabak tawdabdagi city police na matik chana thabak tawdabdagi footpath numi chupa phami bane Kaithel asi semjin binaba chief minister amasung mari leinaba department singda kyarak haijirbasu paisa leiti haiduna inthok tuna lere IMC gi chairperson da harabasu tabidre card paiduna pot yoliba sing posit hantarakliba sina pifam thokpa tax piba ngamdabagi khudong chadaba leire Kaithel ge koibeda khajiliba si governor da lokthok pinaba haijakre adubo hojik phawba thaba oina pangthoraktabana Kaithel ima singna lokthok lagani haire Kathi maya basak thialise mola je police na ni moina tawge da adu ngong ami kaisuna ti moina thindiraga ti kaisum ta tawra loi nanjan Ilawata leiva Sanvi organic na puthokpa lauda hapna na khosem gi urea potash phosphorus na singbagi mahut sinaba organic ki har hapana Faugi pothok hena puthok pangamle haina lomi kyana fondonar le singjamande leiba Aisel Enterprises na Manipur gi tongan ba lofam singda sangeng tobada khosem gi harge mohut sinaba Granary 18 BLQ Dr Green na mapung phana mohut sinbangamle khosem gi tila hidake mohta Granary 18 VIP na
कानब फंगले हाइना कैनो कोंथौजम अमसुंग न्यू कैथल मनबिदा हिदाक सिंग asibu सिजनरिबा लोंमी सिंग फोंदोरले ngasi लोंमी सिंग हाक्थेंगना पाउमी सिंग उन्नबा चलुबदा आइसेल एंटरप्राइजेस के मैनेजर एलांगबम्स गुनी लेमना पाउमी सिंग दा खुसेम की हार अमसुंग तिला हिदाक सिजनबना लाइना कया भोलकपदगी कन्नबा पांडमदा ऑर्गेनिक की हिदाक सिजननबा हौदोपनि हाइके People's Development Society New Sekona Nawat Regional Office Impal ki mating luina nomigoiwa Financial Literacy Awareness Program ma khurai thangjam lekai da pangthokre tarmasida Lead District Manager Impal East SK Singsit IMC Ward Number Kulumdogi Councillor L Birjet Society asigi CEO TS Piramangol Shu Suraki University amasung college oja singi critical resource amasung teaching learning process ki matangda chayolin pangthokadaba capacity building program ngasi Manipur University ki School of Social Sciences ki conference hall hokre hawdobu ki thomda Manipur University ki BC Professor S Nandakumar Sharma Mahapurusha Srimanta Shankar Deva Vidyalaya Nagaon Assam के Vice Chancellor Professor K.K. Deka MU की School of Social Science के दिन Professor E. Vijay Kumar Susurga की Manipur University की Center for Entrepreneurship and Skill Development School of Social Science na sin pangthok ba thorom asida Professor Nandakumar Sharma na Indiana Skill Development da hauzik akanmam ing sangli swathana leiriba sing asi fagat hanaba fan kaya thada bagalona University ki thakta thorom kya pangthok le haike It is now the turn of the men to work harder Thongju amasung Thongmaiban Kendra gi November kumar thoida pangthokaduriba marki mikhal gi board khombagi thabak hayang nungthil loirgani board khombagi campaign matam loisil lakpaga iroinana board khombagi thabak hena kangkhanarle maroina BJP amasung Congress ani gi marakta awai khungi sang nongmagi hengkanarle Payang Puruki Oina Lai Hakaktagi Satuna Lakpa Payang Sakpagi Naut Naring Tambagi Thorum Ngasi Payang Mai Lekai Leba Angom Ziten Yumda Nahal Ama Oidun Pangtokre Payang Kulgu Oina Mera Hiangai Tada Kulasit Leriba Say Hum Surba Angang Singbu Nomata the Punna Naut Naringi Thormasi Pangtok Pani Hari Ngasi Kulgi Oina Punna Angang Tarahundoina Naut Naringi Thorum Pangtoki Kulgi Halamana Pondropada Angang Singasi Pok Padagi Line Sinaduna Lakpadu Ngasi Naut Nareng Tobadagi Mama Mapagi Oire Haibani Naut Nareng Todrabadi Angang Aduna Sarok Kulgi Lagi Thorum Yawada Mahi Pangde Payang Sakpagi Oina Angang Naut Nareng Toba Haibasi Lagi Ahan Thorum Oina Lone Masigi Matung Dagidi Yungi Pangtok Ning Matabak Thorum Sing Pangtok Payari Haike Angang manau pada kau si, angang manau lautan berde, hayang lagi thorum kuai beda, angang dugi mahi tal lete hingga, angang tu nak naring tambah dengan si, nan makai guru na Ishwar na kan ju omba angang ne, nasi dugi guru na mangang luang na. Mama da mapara masa khai biram bane asi biwari se adula madui thoram do khoi mang buyate butayate la khoi dum chali bisiri Thasigi Kumar Thoidigi Hapta Kangjibung the Pangtokadurba Sangai Festival gi yenglaga Infal Manungi Gari Satok Sasinamasung Kampamda Ohong Balergani Haina Transport Director na Thopa Serolamana Kangalali Jiribam the Leriba Contract Lecturer Singna Tabak Lepagi Kongjang Sanction Kibadagi Jiribam Higher Secondary School ki Mahiri Singna Like Tamba Fangre Haiduna Ngarang dagi school ki get Solon Sinduna Tamlamba du ngasi Jiri Police ki Kangbu Malaktuna Tugairaga School Hang Kre Mahiri Singni Singnaba Singna Principal ki Ka Amadi Exam Room ki Tongnau Sing Tugairam Lehari National School of Drama New Delhi na November Kumar Thoidigi Kunmanga Fauba NSD campus ta Pangthokpa Bal Sangam da Saruk Yarunaba Huyalalong Manipur Thangta Cultural Association ge Angang Artist Taramanga New Delhi gidam impal thadokre Bal Sangam asida association asina Thangta Jagoi se kya utkane hari One day sensitization cum training program on child protection for Asa and Angalwadi worker Hive Hiramda Nomigoiba workshop program Social Welfare Department Sinduna Manipur Press Club to Pangtokre workshop Holdopi Thormuda Social Welfare Deputy Director T.S. Zaisandra District Program Officer Ranjana Manohar Mayum Amadi Chief Medical Officer Impal West Dr. Kulana Singba Mui Singna Surgaki
Sibgya soina sarugya kiba T.H. Jaychandrana angang unabada natana angang sing nada yektana leina honabada asa amasung angalwadi worker singi thodang chawi India gi lona angang singbo ngak senaba piriba sing asa amasung angalwadi worker singna khangjinba mathau tai mama gi hek mathangda angang sing ngakpi senbinaba khwaidi naknaba mioi singsu makhoini khanna mathau pangthokadabani haiki Ranjana Manohar Mayumna Social Welfare Department angang singbu ngakpi senbinaba paikaliba program singi matangda wafam kya phongdoki worker sing ICDS की मखादना आंगनवाड़ी workers and helpers लेरे अदुगा health तेगिना आशा सिंह मकोई अन्य ऐसी सही खाना जो चटनी नरम बसिदा मकोई की skill अमसुम knowledge वाकल पुनम ऐसे मपुंग भाव हेंगत हन अमा तंगाई फदावा दु लेबदगी ngasi की workshop ऐसे पांगोपने है बसिदा आई थंजगे LG company ki showroom ama ngasi dagi Segarot thoda babok lekai da hangdokre showroom hangdokbu ki thormaduda classic group of hotel ki chairman Dr. T.S. W amadi LG company ki masak naiba myu kyana sarga ke Nordisk ki branch manager Dipakar Devna company asina puthokpa polam sing matang da wafam kya phongdoke Wangkhai yongna lekai dagi ke Jadumani phuba amadi ma ki Masanupa ke Brandon Pabada Taranithui Suba Bihar Regiment ke personal singa mari lene de haina IG Assam Rifles Sauna Singdorli Amrumda Kuntaruk Suba Assam Rifles ke Mari Suba Assam Regiments Mol Chanda Gym Cum Fitness Center ama hangdokra hari Manipur University na loba BET examination lising ni taramanga da Naurem Primitana ahanpa position fangduna gold medal loropada Library and Information Center kaksingna nungaiba phongdorli Premita Kaksing Wadi Turel Wang Muda Leba Naurem Medabati Madi Laikidra Naurem Chawgi Masana Pini Uripok Tondon Sena Residential School da Ram Krishna Mission Private School Sagane Hana Sarkan Local Ilba Thong Yaning do Phongdoktuna Uripok Tondon Sena Residential Parents Committee na Hayang Ayupung Taruk Tagi November Kungi Ayupung Taruk Phawa Manipur Pumbada General Strike Lok Thokre Committee Treasurer T Akim Devina Sarkar ke Piref Handopio Yellow Ngay Digi Lerek Laba School Sibu Mutat Naba Honaba si Yellow Ngay Mutat Baga Saf Manai Haiki Ram Krishna Mission School Posilakani Haiba Wapam si Akoi Yaning de Parents Mayam Yaning de Akoi na Mamanga Dharna Pamdana Play Card Mayam Tekli Ada Government Gi Maiki da Ka Imte Paukum Pangdare Aduna Tang drama pangi ayuk tegi tang kungi ayuk pauba Heritage Handicraft and Handlooms Half ama ngarang sangai product chief secretary ona bagisona hangdokre tarmaduda consultants to government Dr. R.K. Nimai Singa amadi Hanagi Minister Dr. M. Narasu Suryaki IGR South Kimeng Makada Nepumanga Suba Sam Rifles na Sinduna Ningol Sakwogi Thorom ngasi Mantri Pugi Pang Thokre Manipuri Nupi Singi Thongna Lingzel bu Malim Sin Butungna Maming Setliba Sibu Ikai Kunobu Utpo Oina IGR South Major General B.S. Srinivas na Sako Kibani Major General na Manipuri Nupi Sing na Hiram Kaya Loriba Todang bu Singtaki Hozi Makata nga Sigi Sanu Pau Lominasi Hauzik Sanu Pau Lominasi Taranipal Suba Sub Junior Tramapal Suba Junior Amadi Kun Suba Senior State Level Weightlifting Championship ta KPC Hyang Tang na point sa matarani thoy amadi Sai SAG Imphal na point sa matarani thoy phangduna nupa amadi nupigi overall team champion oikre Sai SAG Ulogi M Purnima na point sani nipumanga phangduna nupigi best lifter takre nupagi best lifter na NSA Kumalampa ki CH Risikant na point sahum yangkai mga phangduna takre Manipur Weightlifting Association na Sinduna Wangoi Mamang Khaidem Lekai gi KLYDC ground unit Taranipal gi nupa nupi weightlifter Sam kunna surgatun sathriba Taranipal suba sub junior Tramapal suba junior amadi kun suba senior state level weightlifting championship ki ngasi loisin bagi thoromda Wangoi Kendra gi social activist M Thoiba PWD gi chief engineer amadi Manipur Weightlifting Association gi working president M Lokendro Manipur Olympic Association gi secretary Sunil Elangbam Association asigi joint secretary GA Ibo Pisak Donor Charge Award L Ibomsa amadi Wangoi Municipal Council Chairperson KS Ongbi Bela Susuraki Satarilba Championship asigi ngasi aroiba numit ki pangthokhiba KG yankai hundogi
senior women's da NSA Kumalampaki P Rani Balana Isnes amadi clean and zakta punna keji sama kungamanga thangatuna ahan poison takre unit asigi baby loinana keji sama tara thangatuna anisuba takre keji yankai nipal da KAYN kogi and suman balana punna keji sama marpu KPC hyang thangi ke homesori keji sama nepu amadi NGK SAG o Sailana keji sama tara Kunithoi Tangatuna Ahanba Anisuba Amadi Homsuba Takre KG Hompuma Palgida KLYDC KA's Sarjubalana KG Sama Marpumanga Amadi BYC KSA's Premesurina KG Sam Taramari Tangatuna Ahanba Anisuba Takre KG Humudra Manga Gida ACWAG Y Omikana Snes amadi clean and zakta punna keji sam humbuturu thangatuna ahan bataki keji nepu mangagi junior girls ta KPC gi P Gangana punna keji sam nepu ni toy keji yankai humdoi da sai SAG Imphal gi M Purnimana keji sam humbutra humdoi keji yankai Nepal gi da sai SAG Imphal gi Y Silengan bina punna keji sam yankai manga KG Humpumdoi Gida Sai Ulogi K Rosilana KG Sama Yanke Humdoi Amadi KG Humpumapal Gida KLY DCG W Malemngan Bina KG Marfumanga Tangatuna Ahan Batakre KG Yankai Taruki Senior Men's Ki Pangto Kibada NSA Kumalampa Ki CH Risikantana Snes Amadi Klinen Zaktapuna KG Sani Kuntra KG Humpunitoida YPIS Ki L Paikombana KG Chani Taragani Toyamadi KG Humutar Taret Kida KLYDC gi KS Santos na puna KG Sama Murpu Tangatuna Ahan Bataki Pangtokiba Championship Asida KPC Hyang Thang na puna point Sama Taran Toy Amadi Sai SAG Ulong na puna point Sama Sumna Mapal Pangduna Nupagi Overall Team Champions Amadi Runners of Takre Sai SAG Impal na puna point Sama Taran Toy Amadi NSA Kumalampak na puna point Sama Sumna Taruk Pangduna Nupigi Overall Team Champions Amadi Team Runners of Takre Mathang tha December tarama palamadi kunda Kolkata gi Haurada pangthokadurba Junior Mr India da saru yananaba Manipur team khanbagi trial selection Kumalampak leba All Manipur Bodybuildings and Fitness Association gi office ta pangthokre khalabasing adudi KG yankai manga da World Gym ya school gi W Tulsidas KG Hompuda YBB Gym Pisum Thonge K Lothar KFC Kansipur gi Wasim Ifam KG Humputra da YBB Gym Pisum Thongi O Manos Gym Asigi A Susil Kumar KG Humputra Manga da Gym Asigi and Jogesh Kumar Slopland Gym Club ki Pramson Dev KG Humputra Manga da KBB Gym Teragi L Risikanta YBB Gym Pisum Thongi KS Takhelnganba Amadi Gym Asigi AK Zalandani Kongpal Student Welfare Club Kurai Tongam Lekai Sinuna Club Asigi Grounda Matang Thagi December Tawtagi Tarapawa Nepumdoi Suba Junior Boys and Girls Manipur State Kabaddi Championship Pangtulagani Akopomorol Club Asidigi Kanglabayagni Hari All Manipur Football Association Sinduna Matang Thagi Tang Anidagi Yankemapal Suba Sir Shurasan Singh KCSI CBE Memorial Football Tournament ki qualifying round Pangtulagani Akopomorol Asi Associations Asidigi Kanglabayagni Hari Sales Club Konompok Pina Sinduna Thasi Tang Kundagi Mari Suba State Level Pangtolagani Hari Saru Yagadab Singna Thasi Tang Taramapal Fawi Manunda Entry Form Pisil Kadabani Akupamaro Club Asidigi Kanglabayagani Hari Rowing Federations of India Gi Makada Matang Sai January Kunmanga Kuntrama Thoi Fawa Hyderabad Pangtokaduriba Kuntramari Suba Senior National Rowing Championship da Saru Yananaba Manipur Rowing Team Sembagi Trial Selection Thasi Tang Kuni Thoigi Ayupung Mapalmin Kuntra Tabada Takmu Water Sport Complex the Pangtolagani Saru Yaningba Royer Singna YAS ki Rowing Course Santos Amity Associations Asigi Secretary Digi Akopomarol Kanglabayagani Hari Housing Nasi Nomugi Okiba Ingasiki Pau Pizri ICAR Lampel Party Fongba Pau Matung in Ngasiki Quidigi Saba Degree Celsius Kunmanga Quidigi Ingba Degree Celsius Tara Dasmik Mari Nungsita Yauba Ising Malgi Sang Ekta Sada Marputare Nungtildina Sada Hompumatoi Nasi Nung Chukide
लोइसलकपदंग असिगी मुरुब पाउसिंग अमुकन पिजरी हायेंग संगागदौरिबा संजेन थोंगी फिबम चीफ मिनिस्टर ना यंगसनख्रे संगाई फेस्टिवल की सेम सबाया लोइसिले कंगला पार्क मना की लंबी की उफुल अमदी अमोटपा नमिनेनी की मनुंग सेंगदोकनी हाइना चीफ सेक्रेटरी और नबकिशोर फोंदोखरे अमदी थांगमैबन अमदी थोंजु एसी की मरकी मिखल की बोर्ड मसिंग थीबा राउंड मंगा द लोइसिंगनी ईवीएम थंगदब स्ट्रांग रूम सिंगदा सीसीटीवी कैमरा खिनगदौरी ISTV Manipuri Pau Patan Slojire Meng Tabiru Purangpo Amukana Khomjare